Channel asina mayambu amukka suhana taramna ukchari. Channel asibu nungsibirabadi wari khak taraga thokpikin. Adom madongi mamal yamlaba kubi sing aduna subscribe amadi notification bell icon adada git launa amuktang nambira. Miga laiga samnaringi matamdani amambagi lairembi oiribi numidang haibi edobo yamna ningjabi midagi matik laibi langhui olabi nupi amakak lairammi mahaki macha nupi matik laibi lamhui taret khaksu lairammi makhoi mama machagi laifamna thagi laibak haiba aduda oirammi nongmagi numidang amada matik laiba lamhui mama aduna macha nupi yaimaga mathang aduga manakta kauksillam Palem ima ibema namawai khoibu kaubibabo nakhoi ani laklabra ahoi ima ibema namawai khoi lakjare kari thodangbu sinabigadaba yamna luba sinthani yengoi nasem ahal leibak leido taibang miram lenda chumna leitre namu taibang oiba kayabu mara leitan hatpattu pagi thabak tawre maram asi leibana yaima imagi sida yai nahakna mabu themlagani khangde upai ama tawduna mafam asida purakna bohona ahoi ima ibema namongina ise yaimagi sama mateng pangzau haibra nate nangisu aruba thaudang ama leiri takpiro palem namongi kari aruba thawgai leibage haibado tu yengo asigi nupa asiga naksinna na bohono masi nangi punsigi tana thana yadraba misak aduni palem namomna soidana namomda sinariba thawdang asimak pangthoksagani phare adudi nakhoi animak na thawdang pangluro phagani palem adudi namom ikoi khongsanjaragi Asumna anido mama ibima lamhui matik laibi edugi manaktagi tholakpaga manaw nupi eduna tapna isiyai kari haininge punsigi tana thana yadaba haibu karino punsigi tana thana yadaba haidi nangi punsina lairikai adumak thadoknaba yadaba chatminagadaba misak haibani adudi palem imana aigini haina sinarakliba thawgai asidi khajik ludro ainadi irai laina khaluriba asiga nangi yongnabi wakal ikhan thadana thabak tawbido tawno haisi yadeba haujikti kari sare nangna palem imadasu thawgai do soidana panglakke haina yathoklamne kari tawba tare aidi punsigi tana thana yadaba haibado kaino haisu munna khangdedo aigi haibabu palem imana ichegini haina sinaba thawdang khudingda mateng pangjabatani handak aigi oiba thawgai ama sinaba asida aidi haraumandana hoya thoklubani adugadi asukluba thawgai ama oiramni haibadi aidi kanana khangni masidiba laose aigi thawgai si hana mateng panglaro aduga nangido amung isena sama mateng pangbirage adu oiradi yare irai lairani masidi Idarem thaibong chalo ai asabe metam masiga loinana laibak le haibi lamhen bi edo pharaga mafam sida puro Jingwu ibungo nanai wafam amada hangatjage hai utasi Jingwu ibungo laibak le haibi edudi magi matik mayai pumbalo sinduna mirakta lotkre aduna matau karamna nanaina magi laifam madubo madugida maktadi karimata war
Mana phana magi matik me pummo losinduna so magi masagi manam madudi losin mangam gadauba natte. Madukshi mathakta magi manam madudi atay lai phattaba mayamga khak manadabani. Kaboglay manam nambani. Aduna kaboglay sataba mafamda kaboglay manam namlabadi mag layre haibase khangjillo. Phagani chingwu ibungo. Adubo chingwu ibungogi mitam oiriba panjengbabu nanaiga loina gadoriba sina kari aruba thawai laibagino. Laibak lai haibi adugi oirabadi nanai itomtana aduma ngamjagani haina khanjairo. Idarem laibak lai haibi do laine logano. Aduga mana matam masuk kuiba se ai yathangda induna lerami mana hantak ai yathangi wangda namu tabang mi mang masilak libase achamba natte. Aduna ai asabe metam masigalo inadana tawriba thawong pumba aina kupna khangdaba yadaban. Chingwu ibungo. Nanai na wakal munna khantajarudre. Nanai bu ngakpiyo. Yare yare. Nathawdang adadum pangjaruro. Phagani chingwu ibungo. Asumna nuluk pumataw ulam laga adumak chatkiram. Manay aduna chatkhabada lainung sorado sor asangba mahuntok laga. Hey. Handak maraki namit tawan misagi khudam masinadi malem lay maimase onthok na wana khangu haina tam khredo kamdawni onthok na suluba tangkak haibado oire dako adubo malem lay maima magi masai gonda layriba achat pummagi ngag sen ba haiba sina lainung sorai gi thawdamida adun aina ngamna ma thengba haibase ai thawdam. Isayay, laibak lay haibi isem hal adubu karay danoba thirudoy sibo. Inauton, karige duk nungdang banone. Is, kaino da isayay. Isayay gi thawdang do masi amata lengdraga pakhat kadra hairaga onthong na harawriba asibu kamdawrino. Heidi, thawdang pangdi kaina kayimta pakat bideda. Ado, nang natuk pakat liba nungdang liba dubu kariginoba. Isayay, ayne phagi dagi sum sauruk tawri ko. Aygi thawgaida sama iteng pangbini haina nangi sunanauna mateng pangjagi haibane. Adubu isi ibemadi nasagi thawgai pangbagi mami amata tadi. Adugi mahut malemda laklaga nungaire khana aduk maka langbadu ubada ayne mihulse aka akum tawri ko. Inauton ibema nangbu nangi punsigi tana thana yadaba tamba oibado uningli haina kok haiba yabaduda duk isaw tawdrasu yabasida. Is, kaya da ayonda iralamong season biri ine mathaw pangsi hairaga. Ho adugi oiradi karim tawabirun. Isem hal laibak layna layriba maphamdo khangzare aina. Adubu mafam maduda sangba yadri. Adugini aina atay maphamda koisat chattana layrisi. Isayay di kamayna khangliba. Matam chupada ayga adum loinaraga kamayna khanglino ba? Aduga ina karimata khangriba asina karige. Ichiem halna namu taibang lagta laikribase kayam di kuire ha. Kuire kaino chahi chama na khujing oiba bu yarani. Aduna nangdi ichiem halgi oiba magul kayama kauramlani. Kari magunno ne haisiba. Karibu oinige mirakta lotra laikrabanina aikoina phangdanaba haidana matik mayai pumba lotsilaga namu taibang mi sadanani lairamdoisi. Adudi aikoina karam thiba phangdawriba. Matang adudani isim halgi magul lama oiriba atay aikoida sendaba kabok lagi manam adudani thidawribasi. Oh, aduna nine. Isiyay na masida nungaay na malem koidana layribase. Ado kabok lay manam namba maphamdi amukta phaw thengnadana karam na isiyay na isim hangi layfam khangle hairibano. Tu asigi lamhuigi mamaisi urabra. Asina amuk kadai dige. Asina isim halgi mamaini.
ꯑꯁꯤꯗ ꯁꯨꯠ ꯅꯝꯕꯗ ꯑꯗꯨꯃꯛ ꯏꯆꯦꯝꯍꯜꯒꯤ ꯂꯩꯐꯝ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯕ ꯉꯝꯃꯤ꯫ ꯏꯁ, ꯏꯆꯦ ꯌꯥꯏꯗꯤ ꯅꯅꯥꯎ ꯑꯩ ꯈꯪꯍꯟꯗꯅ ꯑꯔꯣꯟꯕ ꯌꯥꯝꯅ ꯂꯩꯔꯝꯂꯤ ꯖꯥꯠꯅꯤꯅꯦ꯫ ꯑꯗꯨꯕꯨꯗꯤ ꯀꯩꯅꯣ, ꯑꯩꯕꯨꯗꯤ ꯑꯉꯛꯄꯅ ꯊꯜꯂꯦ ꯍꯥꯏꯅ ꯄꯂꯦꯝ ꯏꯃꯥꯅ ꯐꯥꯎꯕ ꯍꯥꯏꯔꯤꯗꯨꯅꯤ꯫ ꯑꯗꯨ ꯂꯥꯏꯔꯤ, ꯃꯐꯝ ꯑꯗꯨꯗ ꯑꯩꯅ ꯍꯦꯛꯇ ꯆꯪꯁꯤꯟꯕ ꯍꯥꯏꯁꯤ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯑꯗꯨꯅ ꯅꯪꯅ ꯅꯃꯨ ꯇꯩꯕ ꯃꯤ ꯁꯥꯗꯅ ꯆꯪꯗꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯏꯁ, ꯍꯧꯖꯤꯛꯇ ꯌꯥꯝꯅ ꯂꯥꯏꯅ ꯍꯥꯏꯈꯤꯗꯥꯏꯅꯦ, ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯁꯥ ꯃꯇꯦꯡ ꯄꯥꯡꯉꯨ ꯀꯥꯏꯅ꯫ ꯍꯣ, ꯑꯗꯨꯗꯤꯅꯦ ꯑꯩꯅ ꯅꯇꯧ ꯌꯦꯡꯒꯦ ꯍꯥꯏꯅ ꯂꯛꯅꯕꯅꯤ꯫ ꯑꯗꯣ ꯑꯩꯕꯨ ꯀꯔꯤ ꯇꯧ ꯍꯥꯏꯔꯤꯕꯅꯣ? ꯑꯩꯅ ꯏꯆꯦꯝꯍꯜꯒꯤ ꯂꯩꯐꯝꯗꯣ ꯈꯪꯕꯒꯤ ꯋꯥꯅꯤ꯫ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯑꯗꯨꯗꯤ ꯂꯣꯠꯈꯤꯕꯅ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯨꯍꯣꯡꯕ ꯑꯃꯗꯤ ꯂꯩꯔꯤ꯫ ꯑꯗꯨꯒꯤ ꯍꯧꯖꯤꯛ ꯏꯃꯨꯡ ꯃꯅꯨꯡꯗꯣ ꯌꯥꯝꯅ ꯂꯥꯡꯂꯤ꯫ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯗꯨꯃꯛꯁꯨ ꯍꯣꯡꯗꯧꯕ ꯑꯣꯏꯔꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯅ ꯅꯪꯅ ꯀꯩꯅꯥꯗꯨꯒꯤ ꯃꯅꯥꯎꯁꯤꯡ ꯁꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯨꯅꯕ ꯇꯧ꯫ ꯑꯗꯨꯒꯤ ꯑꯣꯏꯔꯦ, ꯑꯗꯨꯗꯤ ꯌꯥꯝꯅ ꯂꯥꯏꯈ꯭ꯔꯕ ꯊꯕꯛꯅꯤꯗ꯫ ꯂꯥꯏ ꯍꯥꯏꯔꯒ ꯁꯤꯠ ꯅꯥꯟꯊꯣꯛꯄꯗꯤ ꯌꯥꯗꯦꯀꯣ꯫ ꯅꯥꯟꯊꯣꯛꯂꯣꯏꯗ꯫ ꯐꯔꯦ, ꯅꯪꯁꯨ ꯊꯕꯛꯇꯣ ꯁꯣꯏꯗꯅꯕ ꯇꯧ꯫ ꯑꯩꯁꯨ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯌꯨꯝꯗꯨꯗ ꯆꯪꯂꯛꯅꯕ ꯇꯧꯒꯦ꯫ ꯍꯣꯏ ꯍꯣꯏ꯫ ꯐꯔꯦ, ꯑꯩꯁꯨ ꯆꯠꯂꯦ꯫ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯀꯅꯥ ꯍꯪꯕꯅꯣ? ꯌꯨꯝꯁꯤꯕꯨ ꯏꯆꯦ ꯂꯩꯅꯝꯕꯤꯅ ꯂꯩ ꯍꯥꯏꯕꯗꯣ? ꯃꯥꯅꯦ꯫ ꯅꯪꯅ ꯃꯥꯒꯤ ꯀꯅꯥ? ꯃꯈꯨꯔꯥꯒꯤ ꯃꯆꯥꯁꯤꯡꯅꯦ꯫ ꯑꯣ, ꯂꯥꯛꯑꯣ ꯂꯥꯛꯑꯣ꯫ ꯅꯆꯦꯗꯤ ꯑꯥꯗ ꯏꯃꯨꯡꯗ ꯂꯩꯍꯧꯏ꯫ ꯁꯣꯝꯅ ꯏꯆꯦꯒꯤ ꯀꯅꯥ? ꯃꯥꯒꯤ ꯅꯨꯄꯥ ꯑꯣꯏꯗꯧꯔꯤꯕ, ꯕꯣꯔ ꯑꯣꯏꯗꯧꯔꯤꯕ ꯃꯤꯁꯛꯇꯨꯅꯤ꯫ ꯑꯣ, ꯑꯗꯨꯗꯤ ꯏꯇꯩꯅꯤꯅꯦ꯫ ꯏꯇꯩ ꯍꯥꯏꯅꯤ ꯍꯦꯛꯇ꯫ ꯌꯥꯏꯗ, ꯅꯪꯅ ꯀꯧꯅꯤꯡꯕ ꯑꯃ ꯍꯦꯛꯇ ꯀꯧꯗ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯁꯣꯝꯗ ꯂꯩꯔꯦ꯫ ꯍꯥꯏ, ꯂꯩꯅꯝꯕꯤ, ꯅꯅꯥꯎ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯥꯛꯂꯤꯅꯦ꯫ ꯅꯪꯕꯨ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯅꯦ꯫ ꯀꯅꯥꯅꯣꯅꯦ ꯏꯅꯥꯎꯅꯨꯄꯤ ꯍꯥꯏꯕꯣ? ꯄꯔꯦꯡꯇꯣꯟ, ꯂꯩꯅꯝꯕꯤꯒꯤ ꯃꯃꯤꯠꯇꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯥꯅ ꯍꯥꯏꯕꯗ ꯊꯥꯖꯅꯕ ꯂꯩꯋꯥ ꯑꯗꯨ ꯁꯣꯜꯂꯗꯨꯅ꯫ ꯏꯆꯦ, ꯑꯩꯅꯦ, ꯈꯪꯗ꯭ꯔꯕꯣ? ꯏꯅꯥꯛꯇꯣꯝꯕꯤ, ꯅꯪ ꯑꯣꯏꯔꯦ꯫ ꯂꯥꯎ, ꯁꯤꯗ ꯐꯝꯃꯨꯁꯦ꯫ ꯍꯣꯏ ꯏꯆꯦ꯫ ꯅꯆꯤꯟ ꯅꯅꯥꯎ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯎꯀꯣ꯫ ꯑꯩꯅꯦ ꯑꯁꯣꯝꯅ ꯀꯩꯅꯣ ꯌꯦꯡꯁꯜꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯏꯇꯩ꯫ ꯏꯅꯥꯎꯗꯤ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯑꯣꯟꯊꯣꯛꯅ ꯋꯥꯔꯔꯤꯅꯤ꯫ ꯋꯥꯗꯦꯗ ꯏꯆꯦ꯫ ꯁꯦ, ꯑꯁꯤꯒꯤ ꯀꯥꯁꯤꯗꯒꯤ ꯑꯩꯒꯤ ꯐꯤ ꯐꯅꯦꯛ ꯂꯩꯕꯅꯤ, ꯑꯗꯨ ꯍꯣꯡꯗꯣꯛꯂꯣ꯫ ꯑꯗꯨꯒ ꯅꯈꯣꯡ ꯅꯈꯨꯠ ꯍꯥꯝꯗꯣꯛꯂꯣ꯫ ꯑꯩꯅꯦ ꯅꯪꯒꯤ ꯆꯥꯅ ꯊꯛꯅꯕ ꯀꯩꯅꯣ ꯁꯤꯜꯂꯛꯀꯦ꯫ ꯌꯥꯔꯅꯤꯗ ꯏꯆꯦ, ꯏꯆꯦ ꯋꯥꯅꯕꯅꯦ꯫ ꯌꯥꯗꯦ, ꯏꯅꯥꯎꯅ ꯋꯥꯅ ꯉꯁꯤ ꯑꯩꯒꯤꯗ ꯂꯥꯛꯂꯒ ꯀꯩꯒꯤ ꯏꯆꯦꯅ ꯍꯣꯠꯅꯗꯅꯤ? ꯏꯆꯦ, ꯑꯁꯦꯡꯕꯒꯤꯅꯦ, ꯀꯩꯝꯇ ꯍꯣꯠꯅꯕꯤꯌꯨꯔꯅꯨ꯫ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯅꯅꯥꯎꯕꯨ ꯑꯀꯣꯏꯕ ꯑꯁꯤ ꯌꯦꯡꯕꯤꯕ ꯑꯣꯏꯅ ꯄꯨꯕꯤꯌꯣ꯫ ꯅꯪꯕꯨ ꯁꯣꯏꯃꯅꯥꯡ ꯑꯀꯣꯏꯕꯁꯤꯕꯨ ꯌꯦꯡꯕ ꯄꯥꯝꯕ꯭ꯔꯅꯦ? ꯄꯥꯝꯃꯦ, ꯌꯥꯝꯅꯁꯨ ꯐꯖꯩ꯫ ꯐꯔꯦ, ꯂꯥꯛꯑꯣ ꯑꯗꯨꯗꯤ꯫ ꯍꯧꯖꯤꯛ ꯑꯁꯤꯕꯨ ꯀꯕꯨꯛ ꯂꯩ ꯁꯥꯠꯄ ꯃꯇꯝꯁꯨ ꯅꯠꯇꯅ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕ ꯑꯁꯤꯗ ꯀꯕꯨꯛ ꯂꯩ ꯃꯅꯝ ꯅꯝꯂꯤꯕ ꯑꯁꯤꯅ ꯂꯩꯕꯥꯛ ꯂꯩ ꯍꯥꯏꯕꯗꯣ ꯁ꯭ꯋꯥꯏ ꯑꯅꯛꯄ ꯑꯁꯤꯗ ꯁꯣꯏꯗꯅ ꯂꯩꯔꯝꯂꯅꯤ꯫ ꯃꯔꯨ ꯑꯣꯏꯅ ꯌꯨꯝ ꯑꯁꯤꯒ ꯀꯨꯞꯅ ꯌꯦꯡꯁꯤꯟꯗꯕ ꯌꯥꯗꯦ꯫ ꯄꯥꯟꯖꯦꯡꯕ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯅ? ꯑꯥꯗꯒꯤ ꯅꯨꯄꯤꯁꯦ ꯐꯖꯩ ꯍꯥꯏꯅ ꯁꯨꯝ... ꯃꯁꯤꯗꯤꯕ ꯇꯟꯖꯥꯁꯤꯗ ꯅꯨꯄꯤꯒ ꯑꯃꯨꯛ ꯌꯦꯡ ꯂꯩꯔꯝꯃꯤꯅꯤꯁꯦ꯫ ꯀꯩꯅꯣ, ꯐꯖꯩ ꯍꯥꯏꯅ ꯌꯦꯡꯉꯤꯅꯤ ꯀꯩꯅꯣ꯫ ꯅꯨꯄꯤ ꯌꯦꯡꯕꯕꯨ ꯃꯇꯥꯡ ꯃꯇꯝ ꯍꯥꯏꯕ ꯑꯃ ꯂꯩꯕ꯭ꯔꯣ? ꯑꯁ, ꯂꯣꯏꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯆꯤꯡꯎ ꯑꯗꯨꯅ ꯂꯦꯝꯊꯤꯛ ꯂꯦꯝꯂꯤꯕ, ꯑꯗꯨꯒ ꯃꯥꯒꯤ ꯑꯁꯥꯕ ꯃꯤꯇꯝ ꯑꯁꯤꯅ ꯂꯣꯏꯔꯦ, ꯍꯥꯏꯗꯅ ꯀꯥꯟꯅꯗ꯭ꯔꯦ꯫ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ? ꯅꯪꯗꯤ ꯅꯨꯄꯤꯅ ꯄꯥꯝꯕꯤꯗꯕꯗꯨꯒꯤ ꯀꯜꯂꯛꯇꯅ ꯍꯥꯏꯔꯤ ꯑꯣꯏꯔꯝꯅꯤꯅꯦ꯫ ꯁꯛ ꯑꯁꯤꯒ ꯅꯪꯅ ꯀꯔꯝꯕ ꯅꯨꯄꯤꯅ ꯄꯥꯝꯕꯤꯗꯅ? ꯇꯨ, ꯍꯧꯖꯤꯛꯀꯤ ꯐꯖꯕꯤꯗꯣ ꯑꯗꯨꯅ ꯑꯩ ꯎꯔꯒ ꯅꯣꯛꯁꯤꯜꯂꯝꯃꯤꯅꯤ, ꯈꯪꯉꯕ? ꯅꯁꯛꯇꯨꯒ ꯐꯤꯕꯝꯗꯨ ꯎꯕꯗ ꯅꯣꯡꯅꯤꯡꯗꯅ ꯅꯣꯛꯂꯝꯂꯤꯕꯗꯨ ꯅꯪꯗꯤ ꯎꯍꯧꯗꯦ? ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯉꯥꯎꯗꯅ ꯅꯣꯛꯁꯜꯂꯝꯂꯤꯅꯦ ꯁꯤꯅꯦꯕ ꯅꯪꯅ ꯈꯜꯂꯤꯁꯦ?
ꯋꯥꯈꯜꯒꯗꯤ ꯌꯥꯏꯅꯤ ꯃꯁꯦ. ꯌꯥꯕ ꯅꯠꯇꯦ. ꯃꯤ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯣꯛꯁꯜꯂꯝꯃꯤꯅꯤ ꯈꯪꯉꯕꯣ? ꯌꯥꯔꯦ ꯌꯥꯔꯦ. ꯅꯪꯅꯦ ꯑꯃꯨꯛꯇ ꯇꯨꯃꯤꯟꯅ ꯂꯩꯌꯨ. ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯥꯛꯂꯤꯁꯦ ꯅꯨꯄꯤ ꯌꯦꯡꯕ ꯂꯥꯛꯄ ꯅꯠꯇꯦ. ꯆꯤꯡꯎ ꯏꯕꯨꯡꯉꯣꯅ ꯀꯔꯤ ꯊꯋꯥꯏ ꯁꯤꯟꯅꯔꯛꯀꯦ ꯅꯪꯁꯨ ꯑꯃꯨꯛꯇ ꯈꯟꯗꯨꯅ ꯌꯦꯡꯉꯨꯅꯦ. ꯑꯗꯨꯗꯤ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯛꯄꯅꯦ. ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯛꯄ ꯅꯠꯇꯦ. ꯃꯁꯤ ꯂꯨꯈꯝꯁꯤꯗ ꯄꯥꯛ ꯂꯥꯎꯅ ꯊꯥꯖꯤꯜꯂꯛꯄ. ꯑꯩꯒꯤ ꯏꯇꯨꯡ ꯏꯜꯂꯛꯂꯤꯁꯦ ꯀꯣꯏꯗꯅ ꯂꯥꯡꯗꯅ ꯂꯩꯅꯕ ꯅꯠꯇꯦꯅꯦ. ꯈꯪꯂꯕꯣ? ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯂꯁꯨ ꯍꯥꯏꯅ ꯊꯥꯔꯛꯂꯤꯅꯤ. ꯑꯗꯨꯒ ꯃꯁꯤꯗ ꯃꯥꯅ ꯊꯣꯛꯄ ꯅꯨꯡꯉꯥꯏꯅꯒ ꯌꯦꯡꯗꯅ. ꯅꯪꯅꯗꯤ ꯐꯪꯖꯗꯗꯅ ꯀꯂꯛꯇꯅ ꯍꯥꯏꯔꯤꯗꯣ ꯑꯩꯁꯨ ꯈꯪꯉꯦ. ꯌꯥꯔꯦꯕꯣ. ꯃꯁꯤ. ꯇꯨꯃꯤꯟ ꯂꯩꯌꯨ. ꯅꯣꯟꯊꯣ. ꯑꯥꯗ ꯅꯨꯄꯥ ꯑꯃ ꯊꯣꯛꯂꯛꯂꯦ. ꯀꯔꯥꯏ? ꯏꯁ, ꯑꯥꯗꯒꯤ ꯌꯨꯡꯉꯥꯎꯕꯁꯤꯔꯣ? ꯍꯣꯏꯅꯦ. ꯌꯥꯔꯦ ꯏꯕꯣ. ꯑꯁꯤꯅꯕꯨ ꯀꯩꯗꯧꯅꯤꯒꯦ? ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯏꯅꯦ. ꯅꯪꯅ ꯍꯥꯏꯕꯤ ꯐꯖꯕꯤ ꯑꯗꯨꯗꯨꯝ ꯂꯩꯕꯥꯛ ꯂꯩ ꯍꯥꯏꯕꯗꯤ ꯑꯣꯏꯔꯝꯗꯅ. ꯑꯁ, ꯑꯣꯏꯔꯝꯃꯣꯏꯗ. ꯑꯩ ꯀꯅꯥꯅ ꯈꯪꯕꯗꯣꯅꯦ? ꯀꯥꯟꯅꯗꯤꯁꯦ. ꯃꯗꯨꯗꯨꯝ ꯍꯥꯏꯐꯦꯠ ꯏꯟꯅꯔꯒ ꯌꯦꯡꯂꯨꯁꯤ. ꯍꯣꯏ. ꯅꯪꯅ ꯍꯣꯏ ꯍꯥꯏꯁꯦ ꯅꯪꯗꯤ ꯋꯥꯈꯜ ꯑꯃꯗꯅꯤꯅꯦ. ꯅꯪꯅ ꯆꯠꯁꯤ ꯍꯥꯏꯗꯨꯒꯤ ꯍꯣꯏ ꯍꯥꯏꯕꯅꯤ ꯀꯩꯅꯣ. ꯑꯣ, ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯩꯌꯦ. ꯑꯗꯨ ꯅꯠꯇꯗꯅ ꯑꯇꯣꯞꯄ ꯋꯥꯈꯜꯒ ꯑꯃꯨꯛ ꯈꯜꯂꯒ ꯍꯥꯏꯕ ꯑꯣꯏꯔꯝꯗꯅꯀோ. ꯌꯥꯔꯦ. ꯃꯇꯥꯡ ꯆꯥꯗꯅ ꯂꯛꯅꯅꯤꯡꯕ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ. ꯁꯛ ꯑꯁꯤꯒ. ꯏꯅꯥꯎꯇꯣꯟ, ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯈꯔ ꯏꯟꯅꯕꯗꯧꯅ. ꯀꯔꯥꯏꯅꯣꯅꯦ? ꯃꯤꯗꯤ ꯑꯃꯠꯇ ꯂꯩꯕ ꯎꯗꯦꯗ. ꯑꯩꯒꯤ ꯋꯥꯈꯜꯅꯔ ꯀꯔꯤꯅꯣ ꯈꯪꯗꯦ. ꯏꯆꯦꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯤꯅꯤꯗ. ꯀꯩꯅꯣ ꯁꯤꯗꯤ? ꯏꯕꯦꯝꯃ ꯍꯣꯏ, ꯆꯦꯛꯁꯤꯟꯕꯤꯌꯨ. ꯃꯁꯤꯒꯤ ꯎꯆꯤ ꯑꯁꯦ ꯑꯆꯝꯕ ꯎꯆꯤ ꯅꯠꯇꯦ. ꯂꯥꯏ ꯐꯠꯇꯕꯅ ꯑꯣꯟꯕ ꯎꯆꯤꯅꯤ. ꯏꯁ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯏꯅꯥꯎꯇꯣꯟ, ꯁꯣꯛꯀꯅꯤ. ꯁꯣꯝꯗ ꯂꯥꯛꯑꯣ, ꯁꯣꯝꯗ. ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯍꯥꯏꯔꯨꯔꯕꯗꯤ ꯏꯁꯦꯝꯍꯜ ꯂꯩꯕꯥꯛ ꯂꯩꯗꯤ ꯀꯩꯁꯨ ꯃꯥꯟꯈꯤꯗ꯭ꯔꯦꯗ. ꯃꯥꯅ ꯑꯣꯏꯔꯗꯤ ꯎꯆꯤ ꯃꯆꯥ ꯑꯁꯤꯅꯕꯨ ꯀꯩꯗꯧꯕ ꯉꯝꯖꯒꯅꯤ? ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯍꯥꯏꯔꯨꯔꯕꯗꯤ ꯏꯁꯦꯝꯍꯜ ꯂꯩꯕꯥꯛ ꯂꯩꯗꯤ ꯀꯩꯁꯨ ꯃꯥꯟꯈꯤꯗ꯭ꯔꯦꯗ. ꯃꯥꯅꯕꯨ ꯑꯣꯏꯔꯕꯗꯤ ꯎꯆꯤ ꯃꯆꯥ ꯑꯁꯤꯅꯕꯨ ꯀꯩꯗꯧꯕ ꯉꯝꯖꯒꯅꯤ? ꯑꯗꯨ ꯅꯠꯇ꯭ꯔꯒ ꯃꯥꯕꯨ ꯐꯥꯕ ꯂꯥꯛꯂꯅꯤ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯇꯧꯁꯤꯟꯅꯕꯕꯨ ꯑꯣꯏꯔꯤꯕ꯭ꯔꯥ? ꯑꯗꯨꯕꯨ ꯑꯩꯁꯨ ꯇꯧꯁꯤꯟꯅꯗꯕꯗꯤ ꯌꯥꯗꯦ. ꯏꯃꯥ! ꯁꯤꯗꯤ ꯌꯥꯝꯅ ꯆꯥꯎꯋꯦ. ꯇꯥꯟꯅꯔꯛꯑꯦ. ꯁꯤ! ꯄꯥꯈꯠꯈꯤꯅꯨ. ꯎꯆꯤ ꯑꯁꯦ ꯑꯩꯅ ꯁꯣꯏꯗꯅ ꯐꯥꯖꯒꯦ. ꯍꯟꯊꯅ ꯀꯥꯞꯄ ꯇꯦꯟꯀꯥꯞꯅ ꯍꯟꯀꯠꯅ ꯀꯥꯞꯄ ꯇꯦꯟꯀꯥꯞꯇꯒꯤ ꯃꯁꯤꯡ ꯆꯠꯈꯠꯂꯣ. ꯁ꯭ꯋꯥ! ꯑꯁꯨꯝꯅ ꯁꯣꯜꯂꯒ ꯃꯟꯇ꯭ꯔ ꯌꯥꯎꯔꯕ ꯂꯩꯋꯥ ꯑꯗꯨ ꯎꯆꯤꯗꯨ ꯇꯝꯅ ꯀꯥꯝꯁꯤꯟꯈꯤꯔꯝꯃꯤ. ꯃꯗꯨꯗꯒꯤ ꯎꯆꯤꯗꯨ ꯊꯧꯔꯤ ꯑꯃꯅ ꯇꯞ ꯐꯥꯗꯨꯅ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯂꯝꯗꯦ. ꯀꯝꯗꯧꯏ? ꯂꯝꯍꯦꯟꯕ ꯎꯆꯦ! ꯅꯪꯅ ꯀꯔꯥꯏꯗ ꯆꯦꯟꯒꯗꯧꯔꯤ? ꯍꯧꯖꯤꯛ ꯈꯥꯎ ꯑꯁꯤꯗ ꯂꯩꯔꯣꯅꯦ. ꯏꯁꯨ! ꯁ꯭ꯋꯥ! ꯏꯅꯥꯎꯇꯣꯟ, ꯅꯪꯕꯨ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ꯭ꯔꯣ? ꯑꯁ, ꯏꯆꯦꯕꯦꯝꯃ, ꯅꯅꯥꯎꯗꯤ ꯄꯥꯈꯠꯄꯅ ꯃꯤꯍꯨꯜꯁꯦ ꯊꯔꯛꯇ ꯍꯨꯜꯂꯨꯔꯕꯅꯦ. ꯀꯔꯤꯃꯠꯇ ꯄꯥꯈꯠꯂꯨꯔꯅꯨ. ꯑꯁꯤꯒꯨꯝꯕ ꯎꯆꯤꯅꯒ ꯂꯝ ꯄꯪꯍꯦꯟꯗ ꯍꯦꯟꯕ ꯌꯥꯕ ꯅꯠꯇꯦꯗ. ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ. ꯁꯣꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗꯅ ꯊꯋꯥꯏꯁꯨ ꯃꯥꯡꯍꯧꯗ꯭ꯔꯦ. ꯀꯔꯤꯅꯕꯨ ꯂꯃꯟ ꯁꯤꯡꯒꯗꯕꯅꯣ ꯈꯪꯖꯗ꯭ꯔꯦ ꯇꯧꯔꯤꯁꯤ. ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨꯗ. ꯃꯁꯤꯗꯤ ꯑꯩꯒꯤ... ꯍꯣꯏ, ꯁꯣꯝꯒꯤꯕꯨꯗꯤ ꯏꯊꯧ ꯑꯣꯏꯔꯝꯅꯤ. ꯑꯗꯨꯕꯨ ꯁꯣꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗ꯭ꯔꯕꯗꯤ ꯏꯅꯥꯎ ꯑꯁꯤꯒ ꯑꯩꯒꯗꯤ ꯀꯔꯤ ꯑꯣꯏꯅꯤ ꯍꯥꯏꯕ ꯇꯝꯕ ꯉꯝꯕ ꯅꯠꯇꯦꯗꯣ. ꯁꯣꯝꯅ ꯃꯃꯜ ꯄꯤꯗꯕ ꯌꯥꯗꯦ ꯀꯥꯏꯅ ꯈꯜꯂꯒꯅ ꯁꯣꯝꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕ ꯑꯗꯨꯕꯨ ꯌꯦꯡꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯄꯤꯕꯤ. ꯑꯗꯨꯒ ꯑꯩꯍꯥꯛ ꯃꯃꯜ ꯑꯗꯨꯕꯨ ꯂꯧꯖꯒꯦ. ꯐꯔꯦ, ꯑꯗꯨꯗꯤ ꯌꯨꯝꯗ ꯍꯦꯛꯇ. ꯏꯆꯦ, ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅꯦ? ꯏꯇꯩꯅ ꯍꯪꯂꯛꯂꯒꯅ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯅꯤ? ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ. ꯅꯇꯩꯗ ꯑꯩꯅ ꯐꯅꯕ ꯑꯗꯨꯝ ꯍꯥꯏꯅꯒꯦ. ꯌꯥꯅꯤ, ꯍꯦꯛꯇ ꯂꯦꯡꯂꯁꯤ. ꯑꯍꯣꯏ,
ꯑꯩ ꯇꯨꯡꯗ ꯁꯨꯝ ꯏꯟꯅꯖꯔꯛꯀꯦ. ꯑꯦ ꯀꯩꯅꯣ ꯃꯣꯏꯗꯤ ꯁꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯦꯅ ꯇꯨꯡꯗ ꯏꯟꯅꯔꯛꯂꯤꯕ ꯅꯨꯄꯥꯁꯤꯅ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ ꯅꯪꯅ ꯌꯥꯝꯅ ꯈꯪꯅꯤꯡꯂꯒꯅ ꯃꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯂꯨꯝꯂꯒ ꯇꯥꯔꯨꯁꯣꯗꯅ. ꯍꯦ ꯑꯗꯨ ꯐꯥꯎꯕꯗꯤ ꯑꯩꯅ ꯇꯧꯗꯧꯕ ꯅꯠꯇꯦꯗ. ꯅꯪ ꯑꯃ ꯏꯕꯣ. ꯑꯗꯨꯃꯥꯏꯅ ꯃꯨꯛꯂꯤꯉꯩꯗ ꯅꯨꯄꯥꯁꯤꯅ ꯅꯪꯒꯤ ꯐꯖꯕꯤ ꯑꯁꯦ ꯍꯦꯛ ꯃꯨꯟꯈꯤꯁꯅꯤꯀꯣ. ꯍꯥ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯥꯡꯖꯔꯦꯗꯅ. ꯂꯥꯎ ꯃꯇꯨꯡꯗ ꯑꯝꯇ ꯇꯥꯊꯣꯛꯂꯨꯁꯤ. ꯃꯁꯤꯗꯤꯕ. ꯉꯥꯡꯗꯅ ꯂꯩꯔꯅꯨ ꯂꯥꯛꯑꯣ ꯍꯦ. ꯂꯥꯛꯑꯦꯍꯦ. ꯃꯁꯤꯗꯤ. ꯇꯥ ꯊꯥꯡꯉꯝꯕ ꯅꯨꯄꯥꯁꯤ ꯂꯥꯏ ꯐꯠꯇꯕ ꯐꯥꯕ ꯃꯥꯏꯕ ꯑꯣꯏꯔ ꯃꯥꯜꯂꯦ. ꯑꯗꯨ ꯀꯩꯗꯧꯔꯕ? ꯉꯁꯥꯏ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯤꯒ ꯑꯩꯒ ꯀꯣꯏꯊꯣꯛꯄꯗ ꯂꯥꯏ ꯐꯠꯇꯕꯅ ꯑꯣꯟꯕ ꯎꯆꯤ ꯑꯃꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯐꯥꯗꯧꯒꯤ ꯇꯧꯕꯗ ꯀꯟꯕꯤꯕꯅꯤ. ꯑꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ. ꯏꯇꯥꯎꯅ ꯍꯣꯠꯅꯕꯤꯗꯅ ꯑꯩꯒꯤ ꯅꯨꯄꯤꯒ ꯃꯅꯥꯎ ꯅꯨꯄꯤꯒꯁꯦ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯕꯤꯗ꯭ꯔꯦ. ꯀꯥꯏꯗꯦꯗ. ꯃꯗꯨꯗꯤ ꯑꯩꯒꯤ ꯏꯊꯧꯅꯤ. ꯑꯗꯨꯕꯨ ꯉꯁꯥꯏ ꯍꯥꯏꯈꯤꯕ ꯋꯥꯗꯨꯗꯤ. ꯀꯩ ꯍꯥꯏꯒꯦꯅꯦ? ꯑꯩꯅ ꯑꯋꯥꯃꯟ ꯄꯤꯒꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯑꯀꯣꯏꯕꯁꯤ ꯌꯦꯡꯂꯒ ꯂꯧꯒꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯄꯨꯔꯛꯄꯅꯤ. ꯑꯣ ꯌꯥꯅꯤ ꯑꯀꯣꯏꯕ ꯌꯦꯡꯕꯤꯌꯨ. ꯑꯍꯣꯏ ꯑꯗꯨꯗꯤ ꯍꯦꯛꯇ ꯍꯧꯅꯕ. ꯍꯣꯏ ꯍꯧꯕꯤꯔꯣ. ꯃꯥꯂꯦꯝ ꯂꯩꯅꯨꯡ ꯐꯥꯎꯅꯔꯣ. ꯈꯪꯗꯕ ꯎꯗꯕ ꯄꯨꯝꯕꯁꯨ ꯎꯍꯜꯂꯣ. ꯈꯪꯗꯕ ꯃꯃꯤ ꯇꯝꯂꯣ ꯎꯗꯕ ꯃꯃꯤ ꯇꯝꯂꯣ. ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯌꯦꯡꯂꯛꯄꯗ ꯑꯀꯣꯏꯕ ꯑꯗꯨꯗ ꯂꯥꯏ ꯐꯠꯇꯕ ꯂꯩꯕꯒꯤ ꯁꯥꯃꯤꯟꯗꯤ ꯈꯔ ꯐꯪꯂꯝꯃꯤ. ꯑꯗꯨꯕꯨ ꯁꯛꯂꯣꯟ ꯑꯗꯨ ꯎꯗꯅꯕ ꯍꯥꯏꯅ ꯂꯩꯋꯥ ꯁꯣꯟꯈꯤꯕꯅ ꯑꯃꯠꯇ ꯎꯕ ꯉꯝꯗ. ꯏꯇꯥꯎ ꯑꯩꯈꯣꯏꯒꯤ ꯑꯁꯤꯕꯨ ꯀꯔꯤ ꯑꯁꯣꯏꯕ ꯂꯩꯕꯒꯦꯅꯦ? ꯂꯥꯏ ꯐꯠꯇꯕ ꯀꯥꯏꯗꯨꯕꯨ ꯍꯦꯛꯇ ꯄꯪꯆꯪ ꯆꯪꯕ ꯉꯝꯒꯗ꯭ꯔꯥꯅꯦ ꯌꯨꯝ ꯑꯁꯤꯗꯕꯨ? ꯏꯇꯥꯎ ꯂꯥꯏ ꯐꯠꯇꯕ ꯂꯩꯕꯒꯤ ꯁꯥꯃꯤꯟ ꯈꯔꯗꯤ ꯑꯗꯨꯃꯛ ꯐꯪ. ꯑꯗꯨꯕꯨ ꯁꯛꯂꯣꯟ ꯑꯗꯨꯕꯨ ꯎꯗꯅꯕ ꯍꯥꯏꯅ ꯂꯩꯋꯥ ꯁꯣꯟꯈꯤꯕꯅ ꯎꯕꯗꯤ ꯉꯝꯗ꯭ꯔꯦ. ꯂꯥꯏ ꯐꯠꯇꯕ ꯑꯗꯨꯕꯨ ꯐꯥꯅꯅꯕ ꯏꯇꯥꯎꯅ ꯅꯇꯥꯎꯕ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯒꯤ ꯑꯌꯥꯕ ꯑꯗꯨꯕꯨ. ꯏꯇꯩ ꯑꯩꯒꯤ ꯋꯥꯗꯤ ꯃꯥꯏꯕ ꯁꯥꯕ ꯃꯥꯏꯕꯗꯤ ꯅꯠꯇꯕꯁꯤ ꯂꯩꯍꯟꯒꯨꯝꯁꯤ ꯍꯥꯏꯁꯤꯗ ꯂꯩ. ꯃꯥꯅ ꯍꯩꯔꯗꯤ ꯉꯁꯥꯏꯅ ꯂꯥꯏ ꯐꯠꯇꯕ ꯑꯗꯨꯕꯨ ꯐꯥꯔꯣꯏꯗ꯭ꯔꯣ? ꯉꯁꯥꯏꯒꯤ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯇꯧꯁꯤꯟꯅꯕ ꯑꯣꯏꯔꯝꯕꯁꯨ ꯀꯅꯥꯅ ꯈꯪꯕ? ꯑꯗꯨꯅ ꯑꯩꯒꯤꯗꯤ ꯑꯗꯣ ꯏꯇꯩ ꯍꯣꯏ ꯏꯆꯦ ꯍꯣꯏꯅꯕꯨꯗꯤ ꯂꯦꯞꯄꯤꯒꯗꯕꯅꯤ나 ꯑꯩꯅꯗꯤ ꯁꯤ ꯑꯣꯏꯔꯣꯏ ꯍꯥꯏꯕꯗꯤ ꯉꯝꯗꯦꯀꯣ. ꯏꯅꯥꯎꯇꯣꯟ ꯅꯪꯕꯨ ꯅꯆꯤꯟꯗꯣ ꯑꯃꯨꯛꯇ ꯇꯨꯃꯤꯟ ꯂꯩꯌꯨ ꯀꯩꯗꯧꯒꯦ? ꯃꯁꯤ ꯄꯨꯝꯕ ꯅꯇꯩꯅ ꯐꯅꯕ ꯂꯣꯏꯅ ꯇꯧꯖꯅꯤ. ꯑꯉꯥꯡꯅ ꯍꯥꯏꯕꯁꯨ ꯍꯥꯏꯕꯅꯤ. ꯊꯧꯁꯤꯟꯅꯕ ꯑꯣꯏꯔꯝꯕꯁꯨ ꯇꯝꯕ ꯉꯝꯗꯦ. ꯑꯗꯨꯅ ꯅꯠꯇꯦ ꯏꯇꯥꯎ. ꯏꯇꯥꯎꯒꯤ ꯋꯥꯈꯜ ꯑꯗꯨ ꯑꯣꯟꯅꯔꯦ. ꯅꯇꯥꯎꯅ ꯍꯥꯏꯖꯕꯗꯤ. 이따이 미나 방하이 하이바수 타자비루누고. 이따 아이나 하이리바세. 야래 와 마카타비라노. 윰세 타독도는 잡비크로. 아이기 와시야 묵테 있다. 야래 마카타비라노. 짝초아비디 잡비크로. 에이 그나래. 아시기 마이바 사바세 얌투누 딴토고. 다 당한바 마부. 레남비 마땅시다는 뚜미나 레로. 미네 롱남 떠로가 타자가노. 이제 이따이나 하이세 아좀바니. 미나 이코이부 타자나바 하이나 떠오라가 롱남 떠보다 타자비가노. 아이 레랑. 아이코이 레박 마사디 까라이 셋크레. 당한바 다 레박 마사디 나랑 누미당 이후 따바 마카이 탁실라가 락다나 마기 가다 좀 허리. 마시부 아이보 까람 강나다보노 캉데. 이 쿠라가 인도인가나디 시다이 타박 마팅 빵나바니 하이나 타라이. 아두가 마나 시키만 마팅 떠오디 라이라다나 탁바가 싸바가 아둠 떠오라가 레이도. ꯈꯪꯗꯦ ꯑꯩꯁꯨ ꯀꯩ ꯍꯥꯏꯗꯧꯕꯅꯤ ꯑꯩꯅꯁꯨ ꯐꯅ ꯀꯟꯅꯗꯤ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯈꯜꯁꯦ ꯀꯔꯤꯕꯨ ꯈꯜꯂꯤꯅꯣ ꯈꯪꯗꯦ. ꯍꯣꯏꯁꯦ ꯑꯗꯨꯅ ꯆꯦ ꯂꯩꯅꯝꯕꯤꯗꯣ ꯍꯌꯦꯡ ꯂꯨꯍꯣꯡꯕꯗ ꯁꯦꯠꯀꯗꯕ ꯐꯤ ꯐꯅꯦꯛꯀꯥꯗꯣ ꯄꯥꯝꯂꯕ꯭ꯔꯥꯗꯅ ꯑꯃꯨꯛꯇ ꯌꯦꯡꯍꯜꯂꯣ. ꯑꯄꯥꯝꯗꯤ ꯌꯦꯡꯂꯕ ꯇꯨꯡꯗ ꯄꯥꯝꯗꯕ ꯌꯥꯎꯔꯕꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯎ ꯍꯥꯏꯌꯨꯀꯣ. ꯍꯣꯏ ꯑꯩ ꯁꯣꯏꯗꯅ ꯍꯥꯏꯖꯒꯦ. ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯇꯩ ꯑꯋꯥꯠꯄ ꯃꯌꯥꯝꯁꯦ ꯑꯃꯨꯛꯇ ꯌꯦꯡꯁꯤꯜꯂꯨꯈꯤꯒꯦ. ꯇꯥꯡꯉꯝꯕ
Nangdi, aina nang buningsay haiba, kasik pauba kangbida. Adumak, lamlan bimaga, punsilay pulsiyang kraniko. Aina di yumsida, nanggida magkalaga. Taba ingkang panabi oiduna, punsilay hindi kani. Adubo nangdi. Leirang! Leirang! Ichiton, ay bakaw bro. Isidi ude, kay sakrage. Haisu, asigi uji. Asum, pisa ko lasumda, layram daw bumali. O, adudi iso, amukta sa lukige. Ichiton, ang tangay ko ba? Kay hage habano. Ichi, tangam ba na luhumada siya na sana ba pising do? Makoy kada tamlaban ni. Siya laga apam-pam da yengo hay-hay da na amta. Itay na bu, adumay na hayram bro. Hayram ba ni? Siya na sat ba da karatambi. Pare pare, ay haybirage. ꯑꯩꯅ ꯆꯍꯤ ꯆꯥ ꯀꯌꯥ ꯑꯋꯥꯅ ꯈꯥꯡꯅ ꯊꯤꯖꯔꯛꯄ ꯃꯤꯁꯛ ꯑꯗꯣ ꯌꯨꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯕꯅꯤꯅ ꯃꯍꯥꯛꯄꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯗꯅ ꯁꯦꯟꯅꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯏꯊꯧꯗꯥꯡ ꯑꯣꯏꯔꯕꯅꯤꯀꯣ꯫ ꯍꯩ, ꯀꯅꯥꯅꯣ ꯑꯗꯨꯗ ꯂꯨꯝꯂꯤꯕꯗꯣ? ꯑꯩꯅꯦ꯫ ꯆꯤꯡꯎ ꯏꯕꯨꯡꯉꯣ, ꯆꯤꯡꯎ ꯑꯣꯏꯕ ꯃꯥꯗꯤ ꯃꯄꯥꯜ ꯊꯣꯛꯂꯛꯄ ꯌꯥꯗꯕꯅꯤ꯫ ꯑꯁꯤꯅ ꯀꯅꯥ? ꯍꯣꯏ, ꯅꯪꯗꯤ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕ ꯍꯥ? ꯁꯨꯝ ꯌꯨꯝꯁꯤꯗ ꯂꯩꯕꯤ ꯐꯖꯕꯤꯗꯣ ꯑꯗꯨ ꯁꯨꯝ ꯌꯦꯡꯂꯝꯕꯅꯤ꯫ ꯌꯨꯝꯁꯤꯗ ꯂꯩꯕꯤ ꯍꯥꯏꯗꯤ ꯏꯇꯩꯃꯔꯣ ꯍꯥ? ꯀꯔꯤ? ꯏꯇꯩꯃ? ꯍꯣꯏ, ꯏꯇꯩꯃꯗ ꯅꯪꯅ ꯌꯦꯡꯕ ꯌꯥꯕ꯭ꯔꯥ ꯍꯥ? ꯅꯠꯇꯦ, ꯋꯥꯈꯜꯗ ꯑꯣꯟꯅꯔꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯤꯗꯤ ꯂꯩꯁꯥꯕꯤꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤꯁꯨ ꯂꯩꯁꯥꯕꯤꯅꯤ꯫ ꯂꯨꯍꯣꯡꯒꯗꯕ ꯀꯨꯏꯗ꯭ꯔꯕꯒꯤ ꯋꯥꯅꯤ꯫ ꯅꯠꯇꯦ, ꯃꯗꯨ ꯅꯠꯇꯦ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯁꯛ ꯌꯥꯝꯅ ꯐꯖꯕꯤ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯅꯦꯕ꯫ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯏꯇꯩꯃꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯃ ꯂꯩꯕꯗꯨꯔꯣ? ꯃꯥꯅꯦ꯫ ꯑꯣ, ꯐꯔꯦ, ꯃꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯇꯨꯕ ꯇꯥꯔꯦꯅꯦ꯫ ꯌꯥꯅꯤ, ꯑꯩ ꯑꯗꯨꯝ ꯆꯠꯄ ꯉꯝꯒꯅꯤ꯫ ꯂꯩꯕꯥꯛ ꯃꯆꯥ, ꯅꯪꯒꯤ ꯍꯧꯅꯕꯤ ꯅꯣꯡꯉꯥꯟꯕꯒ ꯊꯛꯆꯤꯜꯂꯒ ꯂꯥꯛꯂꯤꯕꯁꯦ ꯑꯃꯨꯛ ꯍꯧꯔꯦ꯫ ꯀꯅꯥꯅꯣ ꯅꯪꯒ ꯍꯧꯖꯤꯛꯇ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯗꯨꯕꯨ? ꯁ꯭ꯋꯥꯏꯗ ꯍꯧꯖꯤꯛꯇ ꯂꯩꯔꯝꯗ꯭ꯔꯦꯅꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯇꯩꯃꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯕꯨ ꯂꯨꯝꯕ ꯂꯥꯛꯄ ꯑꯣꯏꯔꯕ ꯃꯥꯜꯂꯤꯅꯦ꯫ ꯅꯪꯅꯒ ꯏꯕꯣ ꯃꯊꯣꯡ ꯆꯥꯗꯕꯅꯦ꯫ ꯅꯪꯅ ꯊꯦꯡꯅꯔꯛꯄ ꯑꯁꯤ ꯃꯖꯨꯠ ꯆꯥꯗꯕ ꯅꯉꯣꯟꯗꯒꯤ ꯍꯦꯟꯖꯟꯕ ꯉꯥꯛꯇ꯫ ꯑꯗꯨꯕꯨꯗꯤ ꯅꯅꯥꯎꯒꯤ ꯂꯥꯏꯕꯛꯅꯅꯦ꯫ ꯑꯗꯣ ꯌꯥꯝꯕꯨꯡꯅ ꯅꯅꯥꯎꯕꯨ ꯊꯤꯕꯤꯕꯕꯨ ꯊꯕꯛ ꯏꯪꯈꯥꯡ ꯈꯤꯇ ꯌꯦꯡꯁꯜꯂꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯌꯥꯅꯤ, ꯅꯅꯥꯎ ꯑꯗꯨꯝ ꯇꯧꯖꯒꯦ꯫ ꯌꯥꯔꯦ꯫ ꯐꯤꯕꯝꯗꯨꯗ ꯁꯣꯏꯔ ꯈꯣꯠꯂꯒ ꯐꯤꯕꯝ ꯇꯥꯗꯅꯕꯅꯤꯀꯣ꯫ ꯆꯠꯂꯣ, ꯅꯪꯒꯤ ꯀꯥꯗ ꯄꯣꯊꯥꯔꯒ ꯂꯩꯔꯨꯁꯨ ꯆꯠꯂꯣ꯫ ꯍꯣꯏ ꯌꯥꯝꯕꯨꯡ꯫ ꯍꯩ, ꯂꯩꯔꯥꯡ, ꯅꯕꯨꯡꯁꯦ ꯐꯤꯕꯝ ꯑꯃ ꯇꯧꯔꯦ꯫ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯒ ꯑꯃꯨꯛꯇ ꯄꯣꯊꯥꯍꯜꯂꯣ꯫ ꯍꯣꯏ ꯇꯥꯉꯝꯕ, ꯂꯥꯛꯑꯣ, ꯇꯥ ꯂꯩꯕꯥꯛ ꯃꯆꯥ, ꯑꯩ ꯁꯝꯒꯦ꯫ ꯁꯦ, ꯈꯨꯠꯁꯦ ꯑꯃꯨꯛꯇ ꯁꯝꯕꯤꯔꯣ꯫ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯦ꯫ ꯃꯥꯒꯤ ꯈꯟꯕꯗ ꯏꯟꯗꯣꯟꯒ ꯈꯨꯔꯥꯒꯗꯣ ꯁꯣꯏꯗꯅ ꯃꯀꯣꯛ ꯄꯥꯏꯔꯝꯂꯅꯤꯕ꯫ ꯇꯥ ꯂꯩꯕꯥꯛ ꯃꯆꯥ, ꯁꯤꯗ ꯐꯝꯁꯤꯁꯦ꯫ ꯌꯥꯔꯅꯤꯗ, ꯑꯩ ꯑꯗꯨꯝ ꯐꯝꯂꯒꯦ꯫ ꯑꯩ ꯁꯝꯒꯦꯕ, ꯑꯃꯨꯛ ꯇꯨꯁꯤꯟꯕ ꯇꯥꯔꯦ꯫ ꯍꯣ, ꯑꯗꯨ ꯑꯣꯏꯔꯗꯤ ꯁꯝꯃꯣꯁꯦ꯫ ꯑꯗꯣ ꯂꯩꯔꯥꯡ, ꯑꯩꯅ ꯅꯐꯝꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯐꯅꯗꯤ ꯀꯨꯏꯔꯦꯀꯣ꯫ ꯑꯗꯨ ꯀꯩꯒꯤꯅꯣ ꯅꯪꯅ ꯁꯨꯡꯌꯥ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯤꯕ ꯑꯁꯤꯕꯨ? ꯇꯥ ꯂꯩꯕꯥꯛ ꯃꯆꯥ, ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯃꯔꯤꯅꯤ꯫ ꯊꯃꯣꯏꯅ ꯌꯥꯅꯤꯡꯗ꯭ꯔꯕꯗꯕꯨ ꯀꯔꯝꯅ ꯅꯨꯡꯁꯤꯕ ꯁꯥꯗꯧꯔꯤꯕꯅꯣꯅꯦ? ꯐꯔꯦ, ꯑꯗꯨꯗꯤ ꯅꯪꯅ ꯅꯨꯡꯁꯤꯕꯤꯔꯛꯅꯕ ꯑꯩꯁꯦ
ꯅꯨꯡꯁꯤꯕꯒꯤ ꯂꯥꯏꯔꯦꯝꯕꯤ ꯃꯥꯒꯤ ꯂꯥꯏꯁꯪꯗ ꯆꯠꯇꯨꯅ ꯅꯨꯡꯁꯤ ꯂꯩꯋꯥꯗꯨ ꯂꯧꯔꯨꯔꯒꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯤ ꯅꯨꯡꯁꯤ ꯂꯩꯋꯥ ꯍꯥꯏꯕ ꯀꯩꯗꯧꯔꯦ ꯀꯩꯁꯨ ꯇꯧꯗꯦ ꯑꯩ ꯊꯣꯛꯈ꯭ꯔꯒꯦ ꯂꯩꯋꯥꯁꯤ ꯊꯥꯔꯕꯗꯤ ꯃꯥꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯅꯨꯡꯁꯤꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯅꯦꯕ ꯐꯔꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟꯁꯦ ꯃꯁꯥꯗ ꯍꯦꯛꯇ ꯊꯥꯔꯒꯦ ꯑꯗꯨꯝ ꯇꯧꯔꯕꯗꯤ ꯂꯨꯍꯣꯡꯕꯁꯤꯁꯨ ꯀꯥꯏꯔꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯨ ꯐꯪꯂꯅꯤ ꯂꯩꯔꯥꯡ ꯅꯪ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕꯅꯣ ꯇꯥꯡꯉꯝꯕ ꯑꯩ ꯁꯤꯗ ꯄꯣꯠ ꯑꯃ ꯁꯨꯝ ꯌꯦꯡꯂꯝꯕꯅꯤ ꯑꯃꯨꯛꯇ ꯂꯥꯎꯅꯤ ꯑꯁꯣꯝꯗ ꯅꯪꯅ ꯄꯥꯏꯁꯤꯟꯈꯤꯕ ꯄꯣꯠ ꯆꯩ ꯈꯔ ꯅꯪ ꯌꯥꯎꯗꯅ ꯂꯧꯊꯣꯛꯄ ꯌꯥꯗ ꯂꯩꯔꯦꯅꯦ ꯑꯪ ꯍꯣꯏ ꯑꯩ ꯂꯥꯛꯂꯒꯦ ꯈꯔ ꯊꯨꯔꯣ ꯑꯪ ꯇꯞꯂꯤ ꯁꯨꯝ ꯊꯥꯡꯂꯦꯍꯦ ꯃꯇꯥꯡ ꯆꯥꯔꯦ ꯂꯩꯁꯦ ꯍꯦꯛꯇ ꯊꯣꯝꯂꯒꯦ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯂꯩꯔꯥꯡ ꯀꯩꯅꯣ ꯉꯁꯤꯗꯤ ꯅꯪꯁꯦ ꯈꯪꯄ ꯐꯖꯕꯗꯧꯅ ꯇꯧꯔꯤꯁꯤꯅ ꯑꯩꯗꯤ ꯍꯥꯟꯅꯗꯒꯤꯁꯨ ꯑꯗꯨꯝ ꯐꯖꯕꯅꯤ ꯇꯥꯡꯉꯝꯕꯅ ꯃꯨꯟꯅ ꯌꯦꯡꯁꯤꯟꯗꯕꯒꯤꯅꯤ ꯑꯗꯨꯃꯥꯏꯅꯔ ꯈꯪꯗꯦꯅꯦ ꯉꯁꯤꯗꯤ ꯅꯪꯁꯦ ꯈꯪꯐ ꯐꯖꯕꯗꯧꯅ ꯇꯧꯕ ꯀꯩꯅꯣ ꯅꯣꯏꯅꯗꯨꯗ ꯇꯧꯔꯤꯗꯣ ꯍꯧꯖꯤꯛ ꯍꯥꯏꯅꯔꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯀꯩꯅꯣꯕ ꯏꯆꯦ ꯆꯨꯝꯅ ꯇꯥꯡꯉꯝꯕꯅ ꯑꯩꯁꯦ ꯐꯖꯩꯅ ꯍꯥꯏꯔꯝꯕꯅꯤ ꯀꯔꯤ ꯑꯩ ꯂꯩꯅ ꯅꯪꯅ ꯑꯇꯣꯞꯄ ꯅꯨꯄꯤꯗ ꯐꯖꯩ ꯍꯥꯏꯕꯅꯦꯕ ꯂꯩꯅꯝꯕꯤ ꯅꯪ ꯑꯃꯨꯛꯇ ꯁꯥꯎꯈꯤꯅꯕꯁꯦ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯌꯥꯔꯦ ꯑꯩ ꯑꯃꯠꯇ ꯇꯥꯅꯤꯡꯗ꯭ꯔꯦ ꯁꯦ ꯅꯪꯒꯤ ꯂꯩꯗꯣ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪꯒꯩꯒ ꯂꯣꯏꯅꯔꯕꯅꯤ ꯂꯨꯍꯣꯡꯕꯗꯨꯁꯨꯅꯦ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯒ ꯑꯣꯏꯅ ꯍꯣꯡꯍꯧꯔꯣ ꯉꯥꯏꯈꯣ ꯁꯥꯎꯈꯤꯅꯣꯃꯤ ꯑꯩꯅ ꯍꯥꯏꯁꯦ ꯑꯃꯨꯛꯇ ꯇꯥꯈꯣ ꯀꯩꯗꯧꯒꯦ ꯂꯩꯅꯝꯕꯤ ꯑꯁ ꯇꯥꯗꯅ ꯆꯠꯈ꯭ꯔꯦꯅꯦ ꯂꯩꯅꯝꯕꯤ ꯅꯪꯕꯨ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ ꯑꯁꯤꯃꯛꯅꯤ ꯑꯩꯅ ꯄꯥꯝꯕꯁꯨ ꯑꯁꯤ ꯑꯣꯏꯔꯗꯤ ꯇꯥ ꯊꯥꯡꯉꯝꯕꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯌꯥꯔꯦꯗꯅ ꯏꯆꯦ ꯌꯥꯏ ꯃꯣꯏꯒꯤꯁꯦ ꯈꯠꯅ ꯆꯩꯅ ꯊꯣꯛꯂꯕ ꯃꯥꯜꯂꯦ ꯂꯨꯍꯣꯡꯕ ꯑꯁꯤꯁꯨ ꯀꯥꯏꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯦ ꯑꯩꯅꯗꯤ ꯏꯂꯥꯏ ꯂꯥꯏꯒꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯅꯨꯄꯥ ꯄꯨꯝꯕ ꯀꯕꯣꯛ ꯂꯩ ꯃꯅꯝ ꯂꯣꯏꯅ ꯅꯝꯃꯤ ꯑꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯈꯟꯗꯣꯛꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯅꯦ ꯑꯩꯁꯨ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯔꯛꯄꯁꯦ ꯑꯃꯗ ꯑꯃꯨꯛ ꯃꯅꯝ ꯁꯨꯠ ꯅꯝꯗꯅ ꯌꯦꯡꯕꯅꯦ ꯑꯗꯨꯕꯨ ꯈꯟꯗꯣꯛꯐꯝ ꯑꯃ ꯏꯈꯪ ꯈꯪꯗ꯭ꯔꯦ ꯅꯈꯣꯏ ꯑꯅꯤꯅ ꯊꯤꯔꯤꯕ ꯑꯁꯤꯅ ꯀꯅꯥꯅꯣ ꯀꯅꯥꯅꯣ ꯅꯪꯗꯤ ꯑꯩꯈꯣꯏꯅ ꯂꯣꯟꯅ ꯁꯥꯔꯤꯕ ꯋꯥꯔꯤ ꯀꯔꯝꯅ ꯇꯥꯔꯤꯕ ꯑꯩꯁꯦ ꯆꯤꯡꯉꯨ ꯏꯕꯨꯡ ꯃꯥꯅ ꯊꯥꯔꯛꯄꯅꯤ ꯂꯩꯄꯥꯛ ꯂꯩ ꯍꯥꯏꯕꯤ ꯂꯝꯍꯦꯟꯕꯤ ꯑꯗꯨꯕꯨ ꯐꯥꯔꯒ ꯄꯨꯔꯛꯎ ꯍꯥꯏꯅ ꯀꯔꯤ ꯑꯩꯈꯣꯏ ꯂꯩꯅ ꯏꯆꯦꯝꯍꯜꯕꯨ ꯐꯥꯔꯒ ꯄꯨꯅꯤ ꯀꯥꯏꯅ ꯃꯇꯤꯛ ꯂꯩꯔꯗꯤ ꯉꯝꯕ꯭ꯔꯥ ꯌꯦꯡꯅꯁꯤꯅꯦ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯏꯁ ꯏꯆꯦ ꯌꯥꯏ ꯑꯁꯤꯒꯤ ꯇꯥꯏꯕꯪ ꯃꯤ ꯑꯁꯤꯗꯤ ꯌꯥꯝꯅ ꯀꯠꯂꯤꯍꯦ ꯀꯩꯅꯣ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯑꯩꯈꯣꯏꯒ ꯆꯥꯡꯌꯦꯡꯅꯕꯗ ꯈꯖꯤꯛ ꯐꯥꯎꯕ ꯑꯌꯣ ꯍꯥꯏꯗꯤꯃꯤ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯑꯁꯤ ꯂꯥꯏꯔꯤꯛꯇꯣ ꯑꯥꯗ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯇꯠꯅ ꯊꯥꯅ ꯌꯥꯗꯕ ꯅꯨꯄꯥꯗꯣ ꯂꯩꯔꯦꯗꯣ ꯀꯔꯥꯏꯅꯣ ꯑꯁꯤꯗꯤ ꯁꯤꯗ ꯂꯩꯔꯦ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯅꯪ ꯌꯦꯡꯉꯤꯅꯦ ꯏꯁ ꯅꯪꯗꯤ ꯃꯑꯣꯡ ꯃꯥꯟꯗꯅ ꯃꯤ ꯁꯨꯝꯕ ꯌꯥꯝꯅ ꯍꯩꯅ ꯀꯩꯅꯣ ꯃꯤ ꯁꯨꯝꯕ ꯍꯥꯏꯗꯦ ꯃꯤ ꯁꯨꯝꯕ ꯍꯥꯏꯗꯤ ꯃꯤꯕꯨ ꯉꯥꯎꯍꯟꯕꯗꯣ ꯀꯗꯥꯏꯗꯒꯤꯅꯣꯗ ꯑꯩꯗꯤ ꯑꯗꯨꯝꯕꯒ ꯑꯃꯠꯇ ꯍꯩꯖꯕ ꯅꯠꯇꯦ ꯅꯆꯤꯟ ꯊꯤꯅꯨ ꯍꯩꯔꯤꯃꯛꯇꯗ ꯑꯩꯗꯤ ꯍꯥꯏ ꯄꯥꯟꯖꯤꯡꯕ ꯅꯪ ꯑꯗꯨꯗ ꯎꯏꯗ ꯄꯥꯗꯕ ꯇꯧꯔꯒ ꯂꯩꯔꯕ꯭ꯔꯥ ꯑꯩꯒꯤ ꯁꯃꯥ ꯏꯇꯦꯡ ꯄꯥꯡꯕ ꯂꯥꯛꯂꯤꯅꯤ ꯍꯥꯏꯔꯒ ꯅꯨꯄꯤꯒ ꯑꯣꯏꯅ ꯍꯤꯗꯥꯎ ꯀꯥꯗꯅ ꯂꯩꯔꯕ꯭ꯔꯥ ꯅꯪꯕꯣ ꯅꯠꯇꯦ ꯑꯩ ꯅꯨꯄꯤ ꯅꯪꯅꯦ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯤꯕꯅ ꯐꯅꯤ ꯃꯁꯤꯗꯤꯕ ꯃꯗꯨ ꯆꯨꯝꯅꯒꯤ ꯅꯨꯄꯤ ꯅꯠꯇꯦꯅꯦꯍꯦ ꯂꯝꯍꯨꯏꯅꯤꯅꯦ ꯂꯝꯍꯨꯏ ꯃꯇꯥꯠ ꯌꯥꯝꯅ ꯍꯩꯕꯅꯤ ꯆꯦꯛꯁꯤꯜꯂꯨꯀꯣ ꯇꯥꯔꯦꯗꯅ ꯑꯩꯗꯤ ꯇꯥꯠ ꯌꯥꯝꯅ ꯍꯩ ꯍꯥꯏꯁꯦ ꯑꯗꯨꯅ ꯅꯪ ꯐꯥꯅꯕ ꯇꯥꯠ ꯇꯧꯔꯛꯂꯒꯦ ꯉꯥꯏꯈꯣ ꯅꯈꯣꯏ ꯑꯅꯤꯁꯨ ꯑꯃꯨꯛꯇ ꯂꯦꯛꯈꯣ ꯀꯩꯗꯧꯒꯦ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯀꯟꯅ ꯀꯉꯥꯎꯅꯔꯤꯉꯩꯗ ꯑꯁꯣꯝꯗ ꯂꯩꯕꯥꯛ ꯂꯩ ꯍꯥꯏꯕꯗ ꯆꯦꯟꯈꯤꯕ ꯇꯥꯔꯦꯅꯦ ꯑꯗꯨꯅ ꯌꯥꯁꯤꯟꯅꯕ ꯑꯃ ꯄꯨꯔꯛꯄꯅ ꯐꯠꯇ꯭ꯔꯣ ꯀꯔꯝ ꯍꯥꯏꯅ ꯌꯥꯁꯤꯟꯅꯗꯧꯔꯤꯕ ꯅꯣꯏꯅ ꯐꯥꯕ ꯉꯝꯂꯒꯅ
ꯑꯗꯨꯃꯛ ꯅꯣꯏꯅ ꯄꯨꯖꯈ꯭ꯔꯣ ꯑꯩꯈꯣꯏꯅ ꯐꯥꯕ ꯉꯝꯂꯒꯅ ꯑꯩꯈꯣꯏꯅ ꯄꯨꯈꯤꯕ ꯌꯥꯔꯕꯣ ꯌꯥꯔꯦ ꯌꯥꯔꯦ ꯏꯅꯥꯎꯇꯣꯟ, ꯏꯆꯦ ꯌꯥꯏ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯅꯅꯥꯎ ꯂꯩꯔꯤꯁꯤꯅꯤ ꯌꯥꯔꯕꯅꯤꯅ ꯐꯔꯦ ꯂꯩꯄꯥꯛ ꯂꯩ ꯍꯥꯏꯕꯤꯗꯣ ꯐꯥꯅꯕ ꯇꯧꯔꯁꯤ ꯑꯗꯨꯗ ꯂꯨꯔꯤꯕꯗꯤ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯅꯤꯁꯤꯗ ꯀꯔꯝꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯤ. ꯅꯆꯦ ꯑꯣꯏꯔꯒ ꯑꯗꯨ ꯐꯥꯎꯕ ꯈꯪꯕ ꯉꯝꯗꯕ ꯑꯗꯨꯕꯨ ꯀꯩꯁꯨ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯌꯨꯝꯁꯤꯗ ꯂꯩꯕ ꯅꯨꯄꯤ ꯑꯃꯠꯇ ꯅꯈꯣꯏꯒꯤ ꯅꯆꯦ ꯑꯗꯨ ꯅꯠꯇꯦ ꯀꯔꯤ ꯑꯗꯨꯗꯤ ꯀꯅꯥ ꯑꯣꯏꯔꯤꯕ ꯑꯇꯩ ꯅꯠꯇꯦ ꯂꯩꯕꯥꯛ ꯃꯆꯥ ꯍꯥꯏꯕ ꯌꯨꯉꯥꯎꯕ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯅꯤ ꯀꯔꯤ ꯅꯪꯗꯤ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕ ꯑꯩꯁꯨ ꯁꯣꯏꯕꯗꯒꯤ ꯈꯪꯂꯨꯕꯅꯤ ꯍꯥꯏꯕꯗꯤ ꯐꯖꯕꯤ ꯏꯕꯦꯝꯃꯁꯤ ꯊꯤꯔꯛꯄꯗ ꯃꯥꯅ ꯃꯥꯏꯈꯨꯝ ꯀꯨꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯕ ꯑꯗꯨ ꯊꯦꯡꯅꯕꯅꯤ ꯑꯗꯨꯒ ꯃꯗꯨꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯌꯥꯗꯕ ꯀꯗꯥꯏꯗꯒꯤ ꯍꯥꯏꯗꯧꯔꯤꯒꯦ ꯍꯧꯖꯤꯛꯇ ꯊꯦꯡꯅꯔꯛꯄꯅꯦ ꯅꯪꯅ ꯂꯥꯎ ꯍꯥꯏꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯧꯔꯛꯇꯅ ꯆꯠꯂꯛꯂꯤꯕ ꯑꯁꯤꯗ ꯐꯔꯦ, ꯈꯟꯅꯗꯅ ꯂꯩꯔꯒꯨꯝꯁꯤ. ꯑꯁꯦꯡꯕ ꯈꯪꯂꯕꯅꯤꯅ ꯍꯦꯛꯇ ꯆꯪꯁꯤꯜꯂꯒ ꯑꯉꯝꯕꯗꯨꯅ ꯑꯣꯏꯅꯕꯤ ꯇꯧꯔꯁꯤ. ꯂꯥꯛꯑꯣ ꯆꯪꯂꯁꯤ ꯏꯆꯦ ꯌꯥꯏ ꯃꯣꯏꯅ ꯍꯟꯈꯤꯕ ꯇꯥꯔꯦ ꯂꯥꯛꯑꯣ ꯂꯩꯅꯝꯕꯤ ꯅꯪꯕꯨ ꯑꯩꯅ ꯍꯥꯏꯁꯦ ꯑꯃꯨꯛꯇ ꯇꯥꯎ ꯀꯩꯗꯧꯒꯦ ꯌꯥꯔꯦ, ꯑꯩ ꯑꯃꯠꯇ ꯇꯥꯅꯤꯡꯗ꯭ꯔꯦ. ꯅꯪꯒꯤ ꯂꯩꯔꯥꯡ ꯍꯥꯏꯕꯤꯗꯨꯒ ꯂꯩꯖꯍꯧꯔꯣ. ꯑꯩꯗꯤ ꯆꯠꯆꯈ꯭ꯔꯒꯦ. ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯔꯔꯣꯏ ꯊꯥꯗꯣꯛ ꯈꯨꯗꯥꯡꯁꯦ. ꯑꯩ ꯅꯪꯒꯤ ꯋꯥꯒ ꯑꯝꯇ ꯇꯥꯅꯤꯡꯗ꯭ꯔꯦ. ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯁꯤꯅꯤ. ꯂꯩꯅꯝꯕꯤ ꯅꯪꯕꯨ ꯑꯩꯕꯨ ꯁꯥꯎꯍꯟꯒꯅꯨ ꯍꯥꯏꯔꯤꯁꯤꯅꯤ ꯁꯥꯎꯔꯒ ꯀꯩꯗꯧꯒꯦ? ꯊꯥꯗꯣꯛꯑꯣ ꯍꯥꯏꯁꯤꯅꯤ. ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯕꯨꯛꯇ ꯍꯩꯖ꯭ꯔꯥꯡ ꯑꯗꯨꯅ ꯊꯤꯟꯖꯤꯟꯈꯤꯔꯝꯃꯤ ꯊꯤꯟꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨ ꯋꯥꯈꯜ ꯂꯥꯛꯇꯨꯅ ꯄꯥꯈꯠꯅ ꯂꯩꯅꯝꯕꯤ 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 ꯍꯦ ꯍꯟꯗꯣ ꯆꯠꯂꯣ ꯂꯩꯅꯝꯕꯤ ꯑꯩ ꯂꯩꯅꯝꯕꯤ ꯂꯩꯕꯥꯛ ꯃꯆꯥ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ ꯅꯈꯣꯏ ꯑꯃꯗꯤ ꯆꯪꯁꯤꯜꯂꯛꯀꯅꯨ ꯅꯈꯣꯏ ꯑꯃꯗ ꯃꯐꯝ ꯑꯁꯤ ꯆꯪꯁꯤꯜꯂꯛꯀꯅꯨ ꯅꯪꯕꯨ ꯀꯟꯕꯤꯕ ꯃꯥꯒꯤꯗꯃꯛ ꯅꯥꯃꯨ ꯇꯥꯏꯕꯪ ꯑꯗꯨꯒꯤ ꯈꯟꯕꯗ ꯃꯣꯡꯕ ꯏꯔꯥꯡꯗ ꯐꯥꯎꯕ ꯍꯜꯋꯥꯏꯗꯅ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯔꯛꯂꯦ. ꯍꯧꯖꯤꯛꯅ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ? ꯅꯪꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯕ ꯁꯤꯖꯤꯟꯅꯗꯨꯅ ꯅꯨꯄꯤ ꯑꯁꯤꯕꯨ ꯍꯤꯡꯍꯟꯅꯕ ꯍꯣꯠꯅꯔꯕꯗꯤ ꯅꯪ ꯅꯁꯥꯗꯤ ꯁꯣꯏꯗꯅ ꯃꯩꯈꯨ ꯑꯣꯟꯈ꯭ꯔꯅꯤ. ꯑꯣꯟꯒꯦ ꯑꯣꯠꯁꯅꯨ ꯅꯈꯣꯏ ꯑꯃꯠꯇ ꯋꯥꯕꯤꯌꯨ ꯍꯥꯏꯗꯦ. ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯃꯆꯥꯅ ꯂꯩꯅꯝꯕꯤꯕꯨ ꯍꯤꯡꯒꯠꯅꯕ ꯍꯣꯠꯅꯕꯗ ꯃꯁꯥꯗꯨ ꯌꯥꯝꯅ ꯋꯥꯔꯛꯂꯝꯃꯤ. ꯂꯩꯕꯥꯛ ꯃꯆꯥ, ꯑꯩꯕꯨ ꯀꯟꯅꯕ ꯍꯣꯠꯅꯔꯅꯨ. ꯑꯩꯒꯤ ꯑꯔꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯑꯩꯕꯨ ꯑꯃꯨꯛꯇꯪꯗꯤ ꯏꯪꯅ ꯂꯩꯔꯩꯄꯥꯛ ꯇꯥꯜꯍꯟꯕꯤꯔꯣ. ꯅꯠꯇꯦ ꯂꯩꯅꯝꯕꯤ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ. ꯁꯦ ꯀꯥꯟꯅꯔꯔꯣꯏ ꯅꯪꯅ ꯐꯅ ꯍꯣꯠꯅꯗꯨꯅꯁꯨ ꯑꯁꯤꯕ ꯃꯤꯕꯨ ꯍꯤꯡꯍꯟꯕ ꯌꯥꯕ ꯅꯠꯇꯦ. ꯇꯨꯃꯤꯟꯅ ꯂꯩꯌꯨ. ꯃꯤꯀꯨꯞ ꯑꯗꯨꯃꯛꯇꯗ ꯂꯩꯕꯥꯛ ꯃꯆꯥ ꯃꯐꯝ ꯑꯗꯨꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯕ ꯂꯩꯕꯥꯛ ꯂꯩꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯕ ꯂꯣꯏꯅ ꯐꯨꯗꯣꯔꯛꯂꯕꯗ ꯃꯈꯣꯏ ꯑꯇꯩ ꯑꯗꯨ ꯄꯥꯈꯠꯅ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯁꯣꯏꯗꯅ ꯃꯥꯂꯦꯝ ꯑꯁꯤꯕꯨꯁꯨ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯄ ꯇꯥꯔꯦ. ꯌꯦꯡꯗꯅ ꯂꯩꯔꯅꯨ. ꯍꯧꯖꯤꯛꯃꯛ ꯃꯥꯕꯨ ꯐꯥꯅꯕ ꯇꯧꯔꯁꯤ. ꯉꯥꯏꯈꯣ, ꯃꯅꯥꯛ ꯆꯪꯕ ꯌꯥꯈꯤꯔꯣꯏ. ꯑꯁꯤ ꯍꯥꯏꯔꯒ ꯁꯤꯗ ꯌꯥꯏꯅ ꯐꯤꯗ ꯀꯤꯔꯤꯕ ꯄꯨꯛꯂꯥꯎꯕꯤꯗꯨ ꯂꯧꯊꯣꯛꯂꯒ ꯇꯞꯅ ꯈꯣꯡꯂꯛꯂꯝꯃꯤ. ꯃꯇꯝꯗꯨꯗ ꯂꯩꯕꯥꯛ ꯃꯆꯥ ꯑꯗꯨ ꯇꯞꯅ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯄꯦꯟꯗꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥꯡꯉꯝꯕꯕꯨ ꯃꯤꯀꯨꯞ ꯑꯗꯨꯗ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯆꯣꯡꯁꯤꯜꯂꯛꯄꯗ ꯃꯈꯣꯏ 3-4 ꯆꯪꯗꯅ ꯐꯥꯔꯝꯃꯤ. ꯃꯍꯥꯛꯄꯨ ꯐꯥꯖꯤꯟꯕ ꯉꯝꯂꯦ ꯍꯥꯏꯗꯨꯉꯥꯏ ꯑꯔꯥꯏꯕ ꯊꯕꯛ ꯑꯃꯗꯤ ꯑꯣꯏꯗ꯭ꯔꯤ. ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯐꯥꯕꯅꯤ, ꯑꯩꯈꯣꯏꯅ ꯄꯨꯅꯤ. ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯐꯥꯕꯅꯤ ꯑꯩꯈꯣꯏꯅ ꯄꯨꯒꯅꯤ. ꯑꯁꯨꯝꯅ ꯌꯦꯟꯅꯔꯛꯄꯒꯤ ꯇꯟꯖꯥ ꯑꯗꯨꯗ ꯂꯝꯍꯣꯏꯒꯤ ꯃꯃꯥ ꯏꯕꯦꯝ ꯑꯗꯨꯁꯨ ꯆꯤꯡꯎ ꯏꯕꯨꯡꯉꯣ ꯂꯥꯏꯅꯨꯡ ꯁꯣꯔꯥ ꯑꯃꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯌꯦꯟꯅꯕ ꯑꯗꯨꯕꯨ ꯈꯥꯝꯗꯣꯛꯇꯨꯅ ꯂꯩꯕꯥꯛ ꯂꯩꯅ ꯃꯁꯛ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯃꯆꯥꯕꯨ ꯇꯥꯏꯕꯪ ꯃꯥꯂꯦꯝꯒꯤ ꯑꯔꯣꯟꯕ ꯂꯝꯗꯝꯅꯤ ꯍꯥꯏꯅꯕ ꯆꯤꯡꯅꯤꯡ ꯍꯨꯠ ꯑꯗꯨꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯔꯝꯃꯤ.